Senasida Tangdu Leitaba Meepham Hanjillaknabagi Matangda Minister Meepham sana share Loraga National Democratic Alliance ta Yaoba Emelising oiba Meepham amangasi Pangthokkhre Minister gi Secretariat ta Pangthokkhre Meepham aduda Deputy Minister Losidi Koyauna NDA da Yaoba towan political party singi MLA kyana saruk yaki Meepham adugi matangda Minister Meepham sana mahaki social media account na thagalakpa post amagi matungina ngasigi Meepham aduda hojik aruba issue ama oina leiriba governance amasung administration gi matangda kumna khanaki issue si mayek sengna loisana ba amadi towan ba level da masak thokpa thabak thorom sing paikhatuna state asida mahausa gi Tangdu Leitaba Meepham Hanjillakna ba amadi miyam musafana leinabagi matangda masa khaina khanaki miyam da yumpham oiba lengalona miyam ngak sen ba amasung yai phanaba thamba haibasi lengak asigi pangthoktaba yadraba thodangni Tangdu Leitaba nunga yai phaba amasung kumang saushil hanbani haibasi lengaki aset pa phirepne haina su Minister Meepham ge post asina makha tari